Manipur Top Channel की मैकेरी मैम स्पेशल कंटेंट खतंग मैम शेयर तौजगे खंजनबद दुकी मति कानरब कंटेंट अमनि हैनदि खंजै हाइदि हौजे हौजे इंखलगलिबा नहारुल सिंगसिना खलिबु वखलोन सिदा अचुंब लंबिदि चटनबकिदम अमसुम अहलमन सिंगने हेना खंजनबद कानरब कंटेंट अमनि हैना खंजै मैम शेयर तौजरकी मैम लुफुक्ता मिनसी अदुगा मैम तबिब लरब मतुंगना सोय सोयदन कंटेंट सिबु कानै खंबिरगदि कमेंट बॉक्स ता कमेंट अमंगतंग वखलोन मैम वखलोन शेयर तौबिरमु हाइना चैनल सिगी मैकेडी हाइजरी माथोक करक सिंगिदम सेक्शन गदबसिंग सीएस थोइबा माथोक करकपगी मतमसी मी अमगी पुंसीदा ख्वाइदगी मरुओइबा मातांगनी मरम असिना अहल लमन अमदी ओजासिंगना यामना सेक्सिना लमजिंगबिबा दरकार ओइ मखोइगिदमक मखागी हिरमसिंग असि येंगसिनबिगदबनी करम हिरमसिंग हाबदु मैम तमिनरसी मखोइगी थौना अमसुम शक्तिसिंग असि मरम सुमना सिजिनरिबरा हाइबा येंगसिनबिगदबनी मखोइबु मखल मखागी गेम्स एंड स्पोर्ट्स अमसुम स्कूल की अमदी समाज की अते अते थबक क्या हैनननबा लमजिंगबिबा दरकारनी अनिसुबा पॉइंटना मैम मतम असिदा मखोइगी बुद्धि लौसिंग असि मपुंग फाना सखलबनिना विज्ञान क्यागी मरमदा यामना कुपना नैनबा याबा तंबिगदबनी मखोइदा समस्या कया पीदुना मधु पांथोकपा ngamnaba hotnahanbaga loinana khannabigedabani masiga loinana makhoigi mot matam sana phongdoknaba sinbigedabani makhoigi thabakta pukning thagotbigedabani library lamkoiba marai yetnabana singba kayagi khudongchaba pibigedabani ahum suba pointna ma'am makhoina babna saba wakhal asi art kavita ड्रामा असिना सिंगबा अमदी खुद सा है सिंगबा थबक क्यागी माइकैरोमदा खंजिनबा लमजिंगबिगदबनी मखोइगी बापना साबा वखल फंतासी असि पुंसीदा ओइबा याबा मखोइना फंगबा ngamba ओइबा ngamba मरमलोमदा वखल खलहन्नबा होनाबिगदबनी नत्रबदी मखोइदा अमांगबा ओइ मरिसुबा पॉइंटा मतमसिगी आंगांसिंगना तिन्नरिबा मरुप मपांगसिंगी मरमदा यामना सेक्सिना येंगसिनबिगदबनी संगगी मतुंग इना साधु दाकू कया ओइखिबगी वरी लिबिगदबनी रतनकार रॉबर्ट क्लाइवन सिंगबा कयागी खुदम मखोइदा तकबिगदबनी फत्तबा संगा थादोकनबा होटनबिगदबनी मंगासुबा पॉइंटा ओजा सिंगना अमदी अहल लमन सिंगना मतमसिगी ओजा सिंगबो समाज की थबक खुदिंग अमदी स्कूल की थबक कयादा यौहंदुना मखोइगी कंगलुप की वखल मसागी तौबंगंबा शक्ति कया उतनिंगबा पुनमक असिगी मवोंग मुन्ना येंगबिदुना मसागी अनिंगबा फोंदोखनगदबनी मखोइबु सखंग माइखंग नबिनगुगी दमक करिगुबा थबक खरदा माइ पाकनिंगबा मवोंग असिगी मायोल सुमना थाबिगदबनी तरुकसुबा पॉइंटना मैम सेक्स की वखल असिगी फतबा समाज की ओना तैनबा नीति कयागी मवोंग अदु सिजिनदनबा यामना हाइसिंगना रीडायरेक्शन अमसुम सब्लिमेशन की उपाय क्या सिजिनबिगदबने सेक्स की मरम असि यामना लुख्रबा मखोइना ताब यादबा मवोंगदसु थंबा फते मखोइबु सेक्स एजुकेशन पिबिगदबने अदुगा यामना मनिंग मखा तमहलबसु फते मखोइदि यामना पुक्सेल तिंगना इसम समना वरी वताई साबिबा दरकार ओइ अदुगा सेक्स की वखल असि मफम मतम सादना नत्रगना यामना सेक्सिलिबनी हाइदुना नमसिनदुना फोंदोक्तना थंबसु फते मसिना मखोइदा वखल की लैना फोबियस एंजाइटी न्यूरोसिस मेलांचोलिया अमसुम कॉम्प्लेक्स थोई नुपी मचा नुपा मचा लोइननिंगबा वारी वताई सनिंगबा मवोंग पुनमक असि यामना समना लोइनबा यानबा मवोंगदा निंगथीना येंगसिनबा याबा फिबमगी मखादा सिनबिदुना लोइना हनबसु फै माइकई असोमदा येंगलुरिबदी नुपी नुपा पुन लाइरिक तमिनबसी फै हाइना मोटपिनरी मतमसिगी नहारोल सिंगना यामना अकेबा फिरोल सेनिंगी अकी अमो यामना पामजबना मतमसिगी यामना अफोंगनरबा मवोंगनी अखी अमो
ꯌꯥꯝꯅ ꯄꯥꯝꯍꯜꯂꯕ ꯑꯃꯗꯤ ꯃꯗꯨꯗ ꯍꯩꯅꯍꯜꯂꯕꯗꯤ ꯁꯦꯛꯁꯀꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯦꯟꯂꯤ ꯍꯣꯜꯅ ꯃꯇꯝ ꯑꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯑꯀꯤ ꯑꯃꯧꯒꯤ ꯐꯤꯔꯣꯜ ꯁꯤꯖꯤꯟꯅꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯣꯠ ꯄꯤꯔꯤ꯫ ꯁ꯭ꯄꯥꯔꯇꯟꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯆꯍꯤ 12 ꯍꯦꯛ ꯁꯨꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯣꯟꯕ ꯐꯃꯨꯡꯗ ꯍꯤꯞꯍꯟꯗꯦ, ꯃꯈꯣꯏꯕꯨ ꯆꯔꯨꯒꯤ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯁ꯭ꯇꯦꯟꯂꯤ ꯍꯣꯜꯅ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯏꯁꯤꯡ ꯑꯏꯪꯕꯅ ꯏꯔꯨꯖꯕꯤꯒꯗꯕꯅꯤ ꯑꯃꯁꯨꯡ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯍꯟꯕꯒ ꯂꯣꯏꯅꯅ ꯊꯕꯛꯁꯨ ꯃꯌꯥꯏ ꯑꯣꯏꯅ ꯀꯟꯅ ꯇꯧꯍꯟꯒꯗꯕꯅꯤ꯫ ꯀꯕꯤꯇꯥ, ꯗ꯭ꯔꯃꯥ, ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯌꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯍꯩꯅꯤꯡꯕ ꯄꯣꯛꯍꯟꯗꯨꯅ ꯁꯦꯛꯁꯀꯤ ꯑꯊꯣꯠꯄ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯍꯟꯕ ꯗꯔꯀꯥꯔꯅꯤ꯫ 8ꯁꯨꯕ ꯄꯣꯏꯟꯠ ꯃꯌꯥꯝ ꯊꯥꯛ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯁꯃꯥꯖꯀꯤ ꯖꯥꯇꯤꯒꯤ ꯊꯕꯛ ꯀꯌꯥꯗ ꯍꯩꯅꯤꯡꯕ ꯄꯣꯛꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯃꯃꯤ ꯇꯥꯅꯕꯒꯤꯗꯃꯛ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯄꯥꯍꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯇꯥꯍꯟꯒꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯐꯕ, ꯈꯠꯅꯒꯟꯕ, ꯏꯆꯪ ꯊꯧꯕ ꯄꯨꯝꯅꯃꯛ ꯃꯔꯩꯕꯥꯛꯀꯤ ꯐꯅꯕ ꯊꯕꯛꯂꯣꯝꯗ ꯁꯤꯖꯤꯟꯅꯅꯕ ꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ 9ꯁꯨꯕ ꯄꯣꯏꯟꯠꯅ ꯃꯌꯥꯝ ꯃꯊꯧ ꯀꯥꯔꯛꯄꯒꯤ ꯃꯇꯝꯗ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯑꯐ ꯐꯠꯇ ꯙꯔꯃ ꯀꯔꯃꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯝꯖꯤꯡꯕꯤꯕ ꯌꯥꯅꯕ ꯙꯔꯃꯕꯨ ꯊꯥꯖꯕ, ꯑꯍꯜ ꯂꯃꯟ, ꯂꯥꯏ ꯒꯨꯔꯨ, ꯑꯁꯣꯟ ꯑꯅꯥ ꯑꯃꯗꯤ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯊꯥꯖꯕ ꯄꯣꯛꯅꯕ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ, ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ, ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯃꯔꯝ ꯇꯝꯕꯤꯕ ꯌꯥꯝꯅ ꯗꯔꯀꯥꯔꯅꯤ ꯍꯥꯏꯅꯁꯨ ꯉꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟꯠ ꯑꯃ ꯑꯣꯏꯅ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟꯠꯁꯤ ꯃꯌꯥꯝꯅ ꯇꯥꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯌꯥꯝꯅꯃꯛ ꯁꯦꯡꯂꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ꯫ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯀꯔꯤ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟꯠ ꯕꯣꯛꯁꯇ ꯀꯣꯃꯦꯟꯠ ꯑꯃꯇꯪ ꯇꯧꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯟꯕꯤꯈ꯭ꯔꯤꯕ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡꯗ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯊꯧ ꯀꯥꯔꯛꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯒꯗꯤ ꯍꯥꯏꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯏꯇꯠ ꯇꯠꯇꯅ ꯊꯣꯛꯂꯤꯕ ꯃꯌꯥꯝꯅ ꯇꯥꯟꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦꯖꯔꯃꯦꯟꯠꯁꯤꯡꯁꯤ ꯂꯧꯈꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯇꯥꯖꯒꯦ꯫ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟꯠ ꯕꯣꯛꯁꯇ ꯀꯣꯃꯦꯟꯠ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯇꯣꯉꯥꯟꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯁꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯔꯝꯕ ꯍꯤꯔꯝꯗ ꯁꯥꯅꯤꯡꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟꯠ ꯕꯣꯛꯁꯇ ꯊꯝꯕꯤꯔꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯈꯠꯆꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡꯁꯤꯗ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯐꯣꯡꯕ ꯆꯤꯐꯣꯡꯁꯤꯡꯗꯒꯤ ꯉꯜꯂꯤꯕ ꯃꯈꯩ ꯃꯌꯥꯝꯗ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫